Lakhipuronline puthoksaба July gi tang kunmari nongmaijing numit ki Khomjinba Pao tabirasi ahanbada maruwa Pao Kasar jila gi Borkhola Bhairab Nagar da thokiba jummai sakpa gi thodokta mama kalahure machanopi sire Assam Youth Olympics da saruk yarukadaba sepak takraw sanaroi singda Lakhipur gi MLA Sri Kaushik Rai na pukning thogotkre K Saret Kumar bu miyam na haraute am na okre Roadside Vendors Welfare Association gi maroi ba thomi longjam sachi kalana laiki tabada haikat laikat tamduna ikai khomna ba utkre amasung Dima Asaudasu Trinamool Congress ki office hangdokre miyoi chamaga tararom TMC da mingchankre Haujik mapungoi ba pau tabirase Kasar jila gi Borkhola Bidhan Sabha Kendra gi manung chanbada Ranighat ke Bhairab Nagar Manipuri khungangda Haukiba ahing nongyai matung pung anirom tabada thokiba yum mai chakpagi thodokta ama sire aduga amana sokapan nangle Mama machada leijaba jumasida chahi yangkhaini thoi surabi machanupi sanatombi bibi kaji maina chaktuna sikhi aduga mama jalila bibi kaji chahi humbutra manga asoka panangki thodokasida leikai miyam changduna yamna wana mama kalhorabasu machanupi adubudi kanmangam khide yumgi maroi bache chang yauna yumgi areiba pochei amata kanmangam hodre hairi Lupa lakh amaromgi pochei amangata thokre Fire Brigade thunglabagi mamangdana yumadu maina tumna chakhibani hairi Police na thodokphamda laktuna sanatombi ki thawai yaudra bhakjang Silchar Medical College da thaki haina Silchar dagi Ajit Das na paudam lagli কিন্তু এই করে তার মা এবং মেয়ে থাকতো মা বৃদ্ধ বয়স প্লাস 75 ইয়ার্স এবং মেয়েটার বয়স 52 মা কোনো রকম ঘর থেকে বেরিয়ে এসেছে কিন্তু মেয়েটা বেরিয়ে আসতে পারেনি যার এবং অনেক খোঁজাখুঁজির পর এবং আগুন শান্ত হওয়ার পর ওনার লাশ আমরা খুঁজে পেয়েছি ঘরের ভিতরে সম্পূর্ণভাবে ছাই হয়ে গেছে Guwahati da pangthokliba Assam Youth Olympics da saruk yarukadaba sepak takraw sanaroi singda Lakhipur gi MLA Sri Kaushik Rai na ngarang yaipa mongol pikre Kasar Lakhipur gi Kolalaima coaching camp ta pangthokpa yaipa mongol pibagi thoromda Technical Director Elangbam Premakanta Secretary L Ranjan L Thoinu Chanu P Irabanta Y Somin Chandra amadi Y Debananda Sarugyakhi Manipur Building and Other Construction Worker Welfare Board Government of Manipur ki Chairperson oina haplakraba BJP Manipur ki General Secretary K Saret Kumar Singbu Jiribam gi miyamna mahak pulai pareng amadi lengyan phiyanduna harautayamna okre Hauki ba irai numit ki ayukta Jiribam District ki Babupara da leiriba Western Gate ta taramna okpagi thoromadu pangthokhi matungda mahakpu okpu lakiba miyam ga loinana Kali Mandir da chattuna lai khuramki Nakalamaromda Assembly Mikhalgi matungda ahanba oina ngarang Jiribam gi Barak Circle gi Tribal Khun Singda koina chattuna khunja singo unakre loinana tongan ba khun singda K Saret Kumar bu khunja singna harautayam na okhi Building and other construction workers welfare board ki chairman hapiraba matungda ani hanna ai ki leiriba Jiribam gi khulda chattana leiriba khulga halaman singa koi matungda kari tawya ba wad development ni matangda khara hinba chatga han khongchat ninga si chatpa hujabani ruina Bharat ki Rashtrapati India ki President of India will be Khallabi Draupadi Murmu ji mabu wopagi mabu thagatpagi celebration tawgi adamba hangama asigi sumangduna nai hangna masigi nokta sem sanana ba lakchubani ai waham gasi thamjaraga leibiriba the whole banki da actually now sing halaman marmo bapuna mapu yaki magi diga hanana Roadside Vendors Welfare Association gi maroi ba thomi longjam sajikala masagi anaba manamaram oiraga ikhang khangaudana July gi tang kunma thoida laikidre mahak Manipur gi thangmaiban Laurungpura laikai dagini mapuroi ba amadi machanupi ani laihori laikidaba matamda masagi chahi 97 sukre
लेबाक मियामगी थबकता यामना इचंग थौना सरुक याबगा लोइनना मियामगी थबकनिबु हाइरबदि चिथगंदबि मियोइनि स्ट्रीट वेंडर गी नौना साबा लोरबा कैथेल असि सानबा होनबदा अचौबा थौदांग लौरंबा मिसकनि मणिपुर की स्ट्रीट वेंडर सिंगी तमक भारत की अते अते मफम सिंग द चटपदा सरुक यारमी लैखिद्रबी लोंगजम सचिकला एलाइस नाउबी की हकसांग खोरामबन कैथेल न्यू टेम्पोररी मार्केट रोड साइड वेंडर्स वेलफेयर एसोसिएशन न सिंदुना अवांग थाकता कैथेल फंबी सिंग अमदी तोंगान तोंगान लुक की लुचिंग सिंग यावना हैकत लेकत तमदुना इकाई खमना बोटख्रे दिमा हसाउ जिला की डिस्ट्रिक्ट लाइब्रेरी दा मियोय चामरोमना तृणमूल कांग्रेस दा मिंगचनख्रे आसाम तृणमूल कांग्रेस की प्रेसिडेंट रिपुन बोरा जनरल सेक्रेटरी अरूप ज्योति भुया अमदी दिमा हसाउ की इंचार्ज स्टेट सेक्रेटरी डॉक्टर मैमोम शांति कुमार न सरुक याखिबा ngarang thangje numita pangthokiba chinglemba thoramadуда miyamna trinamul da mingchankhibani numida sida president ripun borana district trinamul congress ki office amasu ribbon kaktuna hangdokhi thoramda wangangladuna ripun borana assam da trinamul congress na bjp ki alternative party ama ohenbagi khongjang mai pakna changsilli haiki District Incharge Dr. Maimom Santi Kumar na phongdokibada Dima Hasau gi miyoi singi adhikar phanghanana bahonabada Trinamool Congress na leptana thabak suragani miyamna su saugat piyo haiki Assam dangarang COVID ki anuba case chatret ke kunthra taruk thengnakre Assam gi haksel loisang na puthokiba media bulletin da apunba sample lising taruk chanipan ga kunthra humdoi changhing tobada मियोय चट्रेट का कुंथ्रा तरुक की मसादा पॉजिटिव ओइबा थेंगनखि पॉजिटिव ओइबगी चांग चादा 10.3 ओइरि मणिपुर दंगरांग कोविड की अनुभव केस 93 थेंगनख्रे राज्य की हक्सेल होइसिंग नथोकपा चेरोल अमगी मतुंगी नंगारांग कोविड की सैंपल लिसिंग अमगा सुबना कुंतरुक चांगेंग तौबदा मियोय 93 की मसादा पॉजिटिव ओइबा थेंगनख्रे पॉजिटिव ओइबगी चांग चादा 3.3 ओइरि अरोइबदा मरुइबा पाव अमखन्ना कासार जिला की बोरखोला भैरव नगर थोकिबा जुम्मई साकपगी थौदोक्ता ममा कलहुरे मचानपी सिरे आसाम यूथ ओलंपिक्स दा सरुक यारुगदबा सपाक तकरो सानरोइसिंगदा लखीपुर की एमएलए श्री कौशिक राय ना पुकनिंग थौगतख्रे के शरद कुमार बु मियामना हराउते यामना ओख्रे रोड साइड वेंडर्स वेलफेयर एसोसिएशन की मरुइबा थौमी लोंगजम सचिकला ना लैखिदबदा हैकत लेकत तमदुना इकाई खुमनबा उठख्रे अमसुंग दिमा हसाउदसु तृणमूल कांग्रेस की ऑफिस हांगदोख्रे मियोय चामगा तारारोम टीएमसी दा मिंगचनख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare